Ngarang Pakistan Dagi Paishillakpa drone sing Indo Pakistan border amadi line of control gi TONGANBA Mafam Kungatarukta Thengnakhi HAINA Ministry of Defense na PHONGDORAKLI Ministry of Defense na ex Thagalakpa post amada Mafam asi PHONGDOKLADUNA post aduna hai drone sing adugi manungda armed drone kaya yaruke drone Paishillakpa Thengnakhi Mafam sing adugi manungda Baramulla Srinagar Avantipora Nagorta Jammu Firozpur Pathankot Fazilka, Lalgarh, Jata, Jaisalmer, Barmer, Bhuj, Corvette amadi Lakhinala yauri. Laibak thibadi armed drone amana Firozpur gi micham taba mafam amada attack chatharakpadagi imungi miyoy kaya asok apan nangkre soklaba SHING adu lengak na medical assistant pikibaga loinana security force na mafam adu sanitize tawkre asugumba aerial threat sing asidagi ngakthok na ba India gi armed force sing mikup na hum sing na laikre border area nak na leiba mafam na miyamna yumdagi yariba makai mapan thokpigano amadi thokpa tarabaso local authorities sing na piba kanglon sing ngak na chetpio authority na Jackson thorang lokhatpagi chang hengalapana miyamna mipainigai oide hainaso post asina makatana phongdokli